Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau nglaipa punba kholaug update gi lakhocherake uyok jingda kuki gi post ani sidok lena yamna saukhre angang ahum nupi ahum hatkibabu laman khumbani hairakpa kuki MLA Paulel nan hauki mahaki mathakta Imphal Police Station da wakalakpada action lokhat pidre haiduna Chief Judicial Magistrate da wakat khre isagi khulda yum sabada kuki singna apanba pifam thokte amson konsa khul khunau Lungwairam Khun asi Imphal dagi kilometer gunrom tamaglapna leiba leimakong Army Headquarter ga yamna naknana leiba Liangmai Naga Khun macha amani Khun asi Kangpokpi District ki manung chana leibani hariba khulasida isagi yum sanaba honabada Kukising apanba pifam thokte haina amsomna phongdorakli mahakna phongdorakpagi matung inadi haujik leiriba kuki khul sing asi khunda dringaida konsa khul hariba Liangmai Naga khul asi tamak Khundaduna leiraki ing kumza 1935 adwaida Nuyubi Khunjau Kuki Khul asina ihan hana Kuki Khundaba horakibani masigi matungda Lailon Fayang Sansang Harautel Mulai Misi Hobi Ingau Rok Chingmang Cooperative Leimakong Chingmang amadi ex Serviceman Colony haiduna mathang Kuki Khul sing chongthorakibani koncha khul asigi ningthau oiriba amsom Humfugani thoina phongdorokpada Kukising asina khundariba mafam sing asi matam amada konsa khul Liangmai Naga gi lam ayamba oiramki haujikti kuki ngakta khunda silakpadagi lambi fawba kuki khul fawduna chale ngarang asi atongliu nifu mapuroiba daimai gi nauna yum sanaba yumfam thonaba JCB na temthoklubada kuki naha mayam huptuna laglaga karigi yum saba yaroi hairaga mobile phone mullaga thugaiki masida natana phubagi thabaksu chathakki Konsa ko khunau lungwairam hariba khulasida thaudo asi thokibani khulasi mulai amasung misi hawi hariba kuki khulgi marakta leiba yumnifu yodaba khul machani haukiba July 2023 dasu maitei kuki irangda akhon yankhai ga taruk ki leimakong area da saba yumsu kuki singna mai thaba yauki maduna isagi lamda yum saba phawbu kuki singna ayetpa apan pirakpasi tasengna nungaite asiguma thaudo asi matungda thoan biganu hainasu khulasi gi oiriba Amson na pauche asida phongdoragli Kuki gi mayakta Nagana Makhan area da matam kaktaba total shutdown hokre pung kunmari gi manungda lale haijagadabani Naga lupsing Kangpokpi District ki ke Lungwiram Naga village ta konsaram khulga nakna ba haukiba lewak ponumita lamhen tuhenba kuki khara na phubuga loinana mobile phone thugairam khiba thawongi mayakta Naga lupsing na makhal area da matam kaktaba shutdown gi khongjang changsin ba haukibaga loinana thawdo aduda chenaba kuki miyoi sing pung kunmari gi manungda lale haijagadabani haina demand tawri ke Lungwingram khulda mulai kuki village ki miyoi sing laktuna Liangmai Naga nupi ama phubada natana yumfam thonba thingkibagi wathoktagi makhan village area da matam kaktaba total shutdown gi khongjang changsin ba hokre lambida Naga furuf ki miyam thorak tuna chathok chasin thingbagi thabak chathari amaromda Liangmai Naga Council Eastern Zone Manipur amasung Liangmai Kaubru Range Chief and Chairman Association na ke Lungwiram khulda ngarang thokiba thaudo adu ipa ipuna thambiramba Liangmai Naga miyamgi lamgi haksingbu singnarakpa thawongni mafam adu karigumba amata yetnaba leite tasengna mafam adu ke Lungwiram khulgi lamni maram asina thaudo aduda chenariba kuki singi mathakta action laukhatnaba mari leinaba authority da taksinkhre masigi mathakta pungkun marigi manungda kuki singna victim amasung Naga miyamda lale haijagadabani karigumba wafam asida tumina leisilabadi Naga miyamgi punsi kanjanaba Thabak laukhalagani amadi maduda thorakpa fafatagi daite pumba kuki singna pujagadabani haina section waron thamlakli All in Pui Student Union Liangmai Naga Katimai Rongdi Manipur Rongmai Naga Student Association Manipur amasung JMA Student Organization ki apunba body ama oriba Joint Tribe Student Association JTSA na thawong adubu kana yaningdaba phongdok tuna lanai mapu amadi Thabak thoram sing tawbada refugee sing na yauselakpagi kari mathau tai haina hangladuna mapu mana masagi lamda tawningba tawbada kanaguma amatadagi permission loba mathau tade haina phongdokre lanai Yum khara amadi orphan home sabagi thabak makha chathab gadabani haibaga loinana Naga nupi ama phubada chenaba kuki miyoi sing masana pungkun mari gi manungda ke Lungwiram Naga village ki miyamda lale haijagadabani karigumba wafam asi thawoidaba tarabadi matung tarakpada thorakpa fafatta pumbagi daita kuki miyoi singna pugadabani hainasu section wafam thamkhre loinana Joint Tribe Association asigi manungda yauriba Tribe Meheroi marigi volunteer singna pamdaba thawong sing thorakpada mayok nanaba sem saduna leinaba sukhangankre nakal amaramda Foothill Naga Joint Action Committee na su thawong adubu akanma mawongda condemn tawbaga loinana
ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯅ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗꯕ ꯇꯥꯔꯕꯗꯤ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ꯫ ꯃꯁꯤꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯀꯨꯀꯤ ꯂꯤꯗꯔꯁꯤꯡꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯟꯁꯥ ꯈꯨꯜꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀꯦ ꯂꯨꯡꯉꯨꯔꯥꯝ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯆꯤꯜꯗ꯭ꯔꯦꯟ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃꯁꯨꯡ ꯈꯨꯜꯒꯤ ꯌꯨꯝ ꯈꯔ ꯁꯥꯅꯕ JCB ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯇꯦꯝꯗꯨꯅ ꯌꯨꯝꯐꯝ ꯊꯣꯟꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝꯐꯝ ꯊꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯨꯜꯂꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯇꯒꯤ ꯅꯍꯥꯁꯤꯡꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯥꯛꯂꯒ ꯑꯊꯤꯡꯕ ꯄꯤꯕꯗ ꯅꯠꯇꯅ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃꯕꯨ ꯈꯨꯠ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤ꯫